पाउसेदी यमफम ओइबा मरोइबा पाउ खरा अपडेट तौजरी ओजासिंग थबक लेपगी खोंजंग चंगसिनबा हौरगनी फेगोक्ता कॉलेज ओजासिंग की पीफम थोकपा 7 UGC पे एंड रेगुलेशन पीरगनी आइदा कैबिनेट आयाबा पीखिबा था मंगा हेलकलबा असि फावबदा लाइगाकना पिथोक्तना लैरे मरम बसिना था असि कुंतारेट फावबकी मनुंगदा ओजासिंगना तानथुना लाक्लिबा फंगफम थोकपा हक kasi पिपिद्रबदी मथंगी नमित जनवरी 9 दगी थबक लेपगी खोंजंग चंगसिलगनी आइना Federation of Government College Teachers Association Manipur फेगोक्ता की जनरल सेक्रेटरी डॉक्टर N सोमरेंद्रना फोंदोखरे Manipur Press Club दा ngasi pangthokba pawmisinga uraba amada mangna makhatana hai chahi ahumgi mamangda leibak asigi state khudingmaki college amadi university ki oja singda 7 UGC pe pigadabari aina prime minister Narendra Modi na lujingba lengak asina approve tawkibaga loinana kumja lising ani taraga tarit ki November anida MSRD na notice amusu thokiba leikrabane masigi matungda kumsa lising ani taraganipan ki July taraganipan da 7 UGC regulation 2018 chu chanaba haukrabane hariba tarit chuba UGC pe amade regulation asi lebhak asigi state khudimakta mapung phana chanaba haukrabasu state asidadi hauju phabu chatadana leire masidagi haukiba sahi lising ani taraganipan gi December thadagi hauna state asigi su chanaba haunaba phekoktana state government da takshintuna lakibane adubo ओजासिंग आइजबा असि तामलक्तबदगी कुमजा लिसिंग अनि तरागा मपनगे सेप्टेम्बर नवेम्बर लिसिंग अनि कुनगे फेब्रुवारी अमदे जुलाई द तंक क्यारक थुक थबक लेप याउना तोंगा तोंगन ब खोंजंग चिंग चंगसिनदुना लाखिबने हंदक फेगोक्ताना अबुखना चंगसिनना फिरेप लौरिबा खोंजंग असिददे लैंगाकना चपचाबा ऑर्डर अमा थोक्त्रिबा फावबा हनबा लेतना चंगसिनलागने करिगुंबा हिरम अमदा दजासिनबा पुरकलोय COVID-19 की लैचत असि की मनुंगदसु ओजासिंग असिना लैंगा की तोंगन तोंगन प मतेंग सिंग पांगतुना लाखिबने लोइनना ऑनलाइन क्लासिंग सु लेप्तना चथदुना लाखिबने हाइरे नागालमरोमदा Edcn.S की चीफ इंजीनियर लौबगी मतंगदा लौटुनबा लेरब्रा चिंगनारे DESAM मणिपुर लेगा की Edcn.S डिपार्टमेंट की इंजीनियरिंग विंग की आहंगबा चीफ इंजीनियर की पोस्ट अमर लौनबगिदमक्ता हौकिबा जनवरी 9 दा पाउसे सिंगी खुदांगदा खंगनकिबा एडवर्टाइजमेंट की मनुंगदा अचौबा लौटुनबा मौंगदा थौरकरब्रा आइबगी चिंगनबा लेबक मियमदा चाउना लेरे आइना Democratic Students Alliance of Manipur DESAM na phongdorkle hiramasi ki matang da DESAM ke secretary publicity and propaganda in charge S.I. Rishi Kumar na thadorakpa zerol amana hai Edcn.S engineer wingi chief engineer post lobaki advertisement da asoibe kya yaure retired engineer natragana SEG sahi haptre chief engineer asi degree in civil engineering na qualified oi Service recruitment rule ki matuk ina diploma civil engineer dadi yawi ade aduna advertisement tawbada degree in civil engineer haidaba karino RR thugairaga diploma su jahon gadoribra experience ki sahi so aptabagi maram karino diploma engineer in civil natragana mechanical natragana electronic na ngasi phawba chief engineer oide service rule na su yade adubo yamna maru eba department asida logdunaraga jahan gadoribra chief engineer post tawbada retired engineer की experience हापकदबने SE नत्रगना in charge chief engineer दा सही क्या पुरम्मी हाइबगे सुपन उदे अदुना advertisement असि अमुखना सेमदोबियो चेरोलसना मखाताना हाइबा vacant post असि की notice असि औकिबा कुमजा लिसिंग अनि कुन की December 13 दा थोकिबने अदुगा सही असि की January 9 दा थोकलिबेन information असि की मतुक इना हाइबा vacant post असि की apply तौनबगी last date असि January 13 ने मतंग असिदा हाइनिंग लिबदे January 9 asi irai numit ni aduga mapanna second Saturday ne aduga January 10 asi namaijing tabana hariba matabasi jamno khuyang no halle amromda notice asida palleba vacant post asi sahi kya pugadabano aina mayek sengna pandre hariba post asi apply tawna bagidamakta eligibility criteria su mayek sengna pandre masina manungda kari leibagino paucheda haptaba yadabagi hapagi thong chatharabra chingnalle tongan tongan ba department sing engineering style gi oina de service recruitment rules laijai adubo laiga ki yamna maru oiba department am oiba Edcn.S ki manung da leiba engineering wing asigi oina de masa ki service recruitment rules laidaba asi laibak thibane chatirba thawong ke asina department asi lana masak thian baga loinana manglom da chatna hona ba khurau oiduna lahelde mathong uktaba notice asi amuk khanna kanglon chumna thokadabane aire maragasi da Bijoy Govind Thangpat soidana semkalagane Meitei na Farabadi Eikhoi punsnba Luroi Chief Minister
Sagulban Bijoy Govin Thangabat asi mapung phana semkanaba ahanba miyeng thambaka loinana masi semkanabagi damakta budgeta sel haplagane Meitei Eikhoi na Farabadi Manipur punsnba thoina arubu oiroi aina minister N.Biren na phongdokre Ministry of Tourism gi Swades Darshan scheme gi makhada Sagulban Bijoy Govin dada semka chagaliba sing khusin nanaba amadi lai khurmbagi thoromda chief minister na hai Eikhoi Meitei singasi amaga sing thanabagi chanabe asi Thadolaka ababa miyusing bapuning thogatpa tamse lamdam asida Meitei Eikhoi gi oiba lup kunthrarom le amata su unaba yade Eikhoi masel phawba punba yadabaduda kanaga punba yagane masi Eikhoi na khanba matam oire masi khangna Eikhoi na isit inaw mari thiduna nungsinabagi mari session hana hona ribani ngasidi Manipur punsnba Houragani haike mangna hai Swades Darshan ki makhada baikaliba semko sagarpagi thabak sing asi Union Minister of Tourism and Culture Prahlad Singh Patel na sangapiram laba matungda Sri Govinda jibu khurumjaba ka loina Sebait Committee da semko sagarpagi sing asi khusin najabane haike mangna hai Swades Darshan scheme ki makhada Govinda ji kaina bangsi budon Govinath amadi Bijoy Govinda ki laisang sing asi semko sagarpagi thabak asi baikalakbane sanabagi pau amada Bercelona na Granada bu gol mari sono da Maithiba Pikhre Real Madrid amasung Osasuna gi match draw satkre Spain gi makok thongba football league tournament La Liga gi ngarang atheng bada sana kiba league match amada Bercelona na Granada bu gol mari sono da yamna laina Maithiba piramlaga point table gi ahumsoba position da aigat pangam khre ngasi sana kiba league match amada Real Madrid amasung Osasuna gol chanadana draw chatuna point yana khre Granada na jumbu oiduna Bercelona ka sana kiba league match asigi taragani thusuba minute Bercelona ki sanaro singna sathar kiba attack amada Antoine Griezmann na match ki ahanba goal ama challaga ama sono da mangjal tharakhe makhata na sanarakpada team ani ki sanaro singi maikedi ki ahanba goal option bangamna dana fana kuine laikhe chanabagi kunthamaga suba minute Bercelona ki sanaro singi attack amada Antoine Griezmann na pirak pass amada teammate Lionel Messi na goal ama chanchen bangamduna ani sono da mangjal thanduna makhoi ki team bo mai pakpa ke lambi da purakhe sanabagi ni phuni thoi suba minute Granada ki defender singi asoiba amada Bercelona ki sanar Lionel Messi na khudong chaba ludna goal amaga chanchinduna ahanba half ki sanaba loichin kiba phawbuda Bercelona na ahum sono da mangjal tharaga lakhe ani suba hafta goal shot thadun lairiba Granada ki sanaro singna goal handokna bi khudong chaba phangna bu hona rakhe Granada ki sanaro singna sothariba goal sing adu handok pangam da lairingai match ki humdoi suba minute Bercelona ki sanaro singna sathar ki attack amada team masi ki sanaroi Osmane Dembele na pirak pass amada teammate Antoine Griezmann na match asida mahaki oina anisiba goal amaga chanchinduna marichonoi da mangjil thanduna match asigi jumpu team oikiba Granada ba khuthan bangam loida bamongda thamkhe team mani ki sanaro singna sanar akan bamongda lamba chathaduna ahenba goal chanchina ba honara khrabasu match ki api matam lochen ki ba phawada khudong chaba phangna khida badagi match asi Barcelona na Granada bo goal marichono da chawna Maithiba piramlaga La Liga football tournament ki point table da ahumsuba position da aigat pangam khre tournament asigi ngasi chana ki atop league match amada Real Madrid amasung Osasuna goal chanadana draw chatuna point yena khre maragasi da National Youth Parliament da saruk yarugu dawribi nupi da Makhut Sangluba Nupa ama police na phare tha asigi taragani thui da leba kasigi konung Delhi da pangthokadurba National Youth Parliament da saruk yaruna bagidamak Arunachal Pradesh tagi lakhiba Nupimacha ahumgi manungda amada Makhut Sangluba ki damak pharaba mi adu Sapikul Rahman kawi aina identify tawkhre ASBT Guwahati da Nupimacha ahum aduna laihingda selo meme kobi Nupimacha Amage Hakchanggi portsing da nupa aduna nampuda pairakibane selo meme na thauna fana nupa adubo mayung yabak loina mahakbo mafam aduna phatuna thamkhe madigi matung akoi bidale na bamyam thamjil laktuna nupida Makhut Sangluba Sapikul Rahman phautuna thamlaba matung police ta khosina khaibane aire thakdok asiga mari leinana Additional Director General of Assam Police ADGP Law and Order GP singna Guwahati Police ta thokiba thakdok aduga mari leinana case ama register tawna ba khangan khiba loinana makhata na thejina ba instruction pikhre thakdok aduga mari leina ba wafam khute mangonda update tawrakadabani anasu mari leina ba official singda makna khan khre aire Amaromda selo memena nupa singna sathar pathabak singda nupina yengduna laithokpatagi ngasi phipam asi yaurokpane maramaduna tumina lesson bagi muhutta mayu jananaba honagadabani aina phangdorakle
Panbaya badi selo memega loinana Arunachal dagi lakiba makhoi ahumna Indian Parliament ke Santran Hall lapang thokadrba National Youth Parliament da Arunachal Pradesh ki mhot chinduna saruk yari bane aroi bada content sing asige maru iba pau khara asiba pau damjariba Manipur Local News YouTube channel amadi Facebook page asidagi yengbi ri popnang pokpatha chari channel asena dom da kanar badi subscribe to bidri besana subscribe to biru loinana like and share to busu kawi ganu punang bokpo amakahna thagachari